ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝ ꯑꯣꯛꯆꯔꯤ ꯗꯣ ꯉꯁꯤ ꯁꯦ ꯔꯊ ꯌꯥꯇ꯭ꯔꯥ ꯅꯨꯃꯤꯠꯅꯦꯕꯀꯣ ꯗꯣ ꯑꯩꯁꯦ ꯆꯤꯡꯕꯤꯜꯗ ꯂꯥꯛꯏꯌꯦꯕ ꯀꯥꯡ ꯆꯤꯡꯕ ꯌꯥꯎꯒꯦ ꯇꯧꯔꯤ ꯑꯗꯣ ꯀꯥꯡ ꯆꯤꯡꯕꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯌꯥꯎꯔꯛꯄꯁꯦ ꯉꯁꯤꯒ ꯊꯥꯔꯒ ꯑꯅꯤꯔꯛ ꯁꯨꯗꯣꯏꯅꯦꯕ ꯗꯣ ꯁꯤꯒꯩꯗꯤ ꯑꯩꯒ ꯅꯝꯃꯒ ꯇꯣꯡꯅ ꯆꯠꯂꯅꯤꯕꯀꯣ ꯗꯣ ꯀꯥꯡ ꯆꯤꯡꯕꯁꯦ ꯍꯣꯔꯦꯟ ꯃꯌꯥꯝꯗꯁꯨ ꯁꯨꯝ ꯀꯃꯥꯏ ꯇꯧꯏ ꯍꯥꯏꯗꯣ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯁꯨ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯀꯦ ꯇꯧꯔꯦ
ꯑꯩꯈꯣꯏꯗꯤ ꯆꯪꯍꯧꯔꯦꯕꯀꯣ ꯑꯗꯣ ꯕꯥꯃꯣꯟ ꯌꯨꯝꯁꯦ ꯑꯩꯈꯣꯏ ꯕꯣꯕꯣꯏ ꯌꯨꯝꯒ ꯅꯛꯅꯩꯌꯦꯕ ꯘꯥꯠ ꯑꯃꯇꯪꯗꯅꯦꯕ ꯈꯦꯠꯅꯔꯤꯕ ꯑꯗꯣ ꯃꯣꯏ ꯆꯠꯈꯔꯦ ꯑꯩꯈꯣꯏ ꯆꯪꯍꯧꯔꯦ ꯊꯣꯡꯒꯥꯟꯗ ꯃꯌꯥꯝ ꯍꯧꯖꯤꯛꯅꯦ ꯀꯥꯡ ꯆꯤꯡꯕ ꯍꯜꯂꯛꯑꯦꯕꯀꯣ ꯑꯗꯣ ꯀꯥꯡ ꯆꯤꯡꯕꯁꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯕꯥꯃꯣꯟ ꯌꯨꯝꯗꯣ ꯑꯗꯨꯐꯥꯎ ꯆꯠꯇ꯭ꯔꯦꯕ ꯑꯩꯈꯣꯏꯗꯤ ꯆꯪꯍꯧꯔꯦ ꯑꯗꯣ ꯑꯗꯨꯒꯩ ꯈꯦꯆꯤ ꯆꯥꯕ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯩ ꯉꯁꯥꯏ ꯀꯥꯡ ꯆꯤꯡꯕꯗꯣ ꯄꯨꯔꯥ ꯅꯣꯡ ꯆꯨꯊꯔꯛꯑꯦꯕ ꯅꯣꯡ ꯆꯨꯊꯔꯛꯅ ꯑꯗꯨꯝ ꯅꯣꯡ ꯃꯔꯛꯇꯨꯒ ꯑꯗꯨꯝ ꯆꯤꯡꯉꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯈꯦꯆꯤ ꯆꯥꯕ ꯆꯠꯇꯣꯏꯅꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯗꯁꯨ ꯃꯝꯃꯦ ꯅꯨꯡ ꯅꯦꯈꯥꯏꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯈꯦꯆꯤ ꯆꯥꯕ ꯂꯣꯏꯅꯅꯦ ꯌꯨꯝꯗ ꯍꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯒ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯅꯣꯡꯁꯨ ꯑꯗꯨꯝ ꯇꯥ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯑꯌꯨꯛꯇꯗꯤ ꯇꯥꯗꯦꯕ ꯑꯗꯣ ꯅꯨꯡꯊꯤꯟꯗꯒꯤ ꯑꯗꯨꯝ ꯑꯃꯨꯛ ꯍꯥꯡ ꯇꯧꯋꯦꯕ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯗ ꯑꯃꯨꯛ ꯆꯨꯈꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ